Hello everyone, welcome to my business. Aduga ngasigi vlog sidi ay ngasi pot khar wat leba ko dukan je ay ke pot noida taza so bude si taza macha ni na si taza macha ni le ja si taza macha ji ngara ina so pro ha ba mo pro tre ba duna si wat le aduga taza so buji su thambane ba si sel sida aduga si sel si wat lo ni na ay ji lo chat to ni ba gai da gi jansan ni ma'am jansan ki video jo jansan nuai jo ni ma nuai jo jansan jansan jo isi bin do sa ma'am da kari kari maru ko podi papa video thara ta mane maru ko yo maru ko jansan to puri chikam ta nam ni my dress आई पोट से जी खरा पोट खरा चखाई ले रे मेरी बिस्कुट ने मेरी बिस्कुट ने खरा दजन अमन यों ठोक रहे एदी दजन होने जो लौब ला जो यो ले को अदु दजन अमन यों ठोक रहे मेरी बिस्कुट ने सी जी अखोय रेक ता हपचिन दोने रेक ता अदुगा सी मेरी बॉक्स से ओन तन थांदो मे सी यो बे आदे सी थांदो मनुंग थांदो दोने मरमदी सी मनुंग थांदो दी आई सी की पैसा लेट्री बा आई लौनबा दुकान थांदो अदु नने सी मनुंग थांगरनी सी लोई थुगारमे सी लोई थुगारमे बा दुना सी गिजे बॉक्स फान दोने बॉक्स फान लगा मनुंग थांग दong सियाना बॉक्स फान गिजे बा दुगा क्या नवा गिजे गे सिदा दजन केनो यावबने सिदा दजन मरी मरी यावने प्राइस तुदी दुकान दुकान नि मखा पोले दगे अखोय द थाबा अखोयना लौबम है तारे अखोय यानबय मतुंगिना प्राइस लोइन खेतनबने पोट की होलसेल की प्राइस की दुकान में लौब दुकान में लौब खेतन मरमदि अइना तोयना लौ तारगदि एंगोंद कमीशन खर इम पिदामने मरमदि यानबय मतुंगि लेबा होल्स आई दुकान जे अगजु आई फोनर को होलसेल थाना कन होनेबको होलसेल नै दुकान खतगिनि को मी खिदमक दि नतबा अदो रिटेल होइना लेबदि रिटेल होइना नम प्राइस हाय दुगा दुकान की दमक योनबदि होलसेल दुम हाय बा पेकिंग थारे को थारे मनुंगदि पोट खल ले बा मनुंग पोट ले अदि पोट तो दुकान में पुथोकते मरमदि वंस अइना पैसा दो रेडी ले कांदा सीगा पेमेंट तौरगा मान ले मरमदि अदि पैसा दो तोमान बा मरंगी पैसा नि अइ थेंगिंग दे एक थेंगिं बिदा हंगत पर या वाए बा मैं ब्लॉग से सो नमुद्रबने बा मतम खरा को अदो आई मुक नौना नंबर हौरगे ना आई ब्लॉग से नंबर हौबने मरमदि आई हाना सेना हारे YouTube चैनल जे मोनेटाइज तौरमे बा मतम मंदा अदो हुजि मुक तौद्रेबा तौदबदुदा YouTube मोनेटाइज खतंग खल्लगा सुम लेरगदि आई इंटरेस्ट लैत्रेबा वीडियो नंबगे अदुना अदुगी मोनेटाइजेशन याबा यादबदुना नाकन नम थम्मगा आई ब्लॉग से कंटिन्यूस अदुम हाना दौना तौरगे खल्लगा आई हौरबने नंबर मैम सपोर्ट तौबियो मैम आई ब्लॉग से अनो अनो बाई की हुजिति आई हानगी डेली लाइफ तु ओइना तौररोयबा हुजिति आई ब्लॉग से अखोयगी आईगी बिजनेस से आई कमाइना ग्रो तौनबा आइना होनै क्याम वाना होनै नत्रगा करी करी सिदा खुदोंग चादबा मैम अमा थेंनबदो अदु मैम दा शेयर तौजगे अदु मैम पुन्नमा आई ब्लॉग से यंगमिनसी केदो जसान पाबा ला एंगोन को लरिजा कइगिनो थोबा केदोरमनो हा अकी ब्यावप्रो असिदा मादिने सि वीडियो सिदने अकी ब्यावराबा को मान येंगबदा चिनसि ल कोला अनिबा मादे कोनब्रा ए तो कोलो कोलो करे ahiya थोइबो हुजि मैम सी मेरी बिस्कुट चा सिदा सोमदा माइ थामबम ने बा आइदि थामबम नि पोंग पोंग मा थायम साय बा पोट सिर कांदा सी पोट सी जगह जि दे ममांग उम दे यंग तब खितंग मोले दो आई मैम सी मोले जी am लुन बा सेमनो होना जरके बको अदु सी केनो अरेक सिदा सी जगह सेल्फ सिदा थमदोइ ने बा सी जी खितंग तै थोक सिरा सी खितंग मोट बेहन मतले आई ब्रश लै बने सी सोरम मपान ओइबने को फुन याम थांगेबा अदुना ने येना मोटलिसे
ꯎꯐꯨꯟ ꯌꯥꯝ ꯊꯥꯡꯉꯤ ꯎꯐꯨꯟꯗꯤ ꯑꯔꯣꯏꯕꯤꯅꯤ ꯑꯩ ꯕ꯭ꯂꯣꯛꯁꯦ ꯍꯧꯖꯤꯛꯁꯦ ꯑꯅꯧꯕ ꯑꯣꯏꯅ ꯅꯝꯕꯁꯦ ꯃꯤꯅꯤ ꯕ꯭ꯂꯣꯛꯀꯤ ꯁ꯭ꯇꯥꯏꯜꯗ ꯂꯣꯏ ꯅꯝꯃꯒꯦ ꯇꯧꯕꯅꯦꯕ ꯍꯥꯏꯗꯤ ꯁꯥꯡꯖꯔꯁꯨꯀꯣ ꯕ꯭ꯂꯣꯛꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯔꯒꯦ ꯇꯧꯕ ꯄꯣꯔꯇ꯭ꯔꯦꯠ ꯃꯣꯠꯇ ꯂꯣꯏ ꯅꯝꯃꯒꯦ ꯇꯧꯕ ꯂꯦꯟꯁꯀꯦꯞ ꯃꯣꯠꯁꯨ ꯋꯥ ꯌꯥꯝ ꯆꯤꯜꯂꯦꯕ ꯐꯔꯦ ꯁꯤꯗꯩꯗ ꯊꯝꯃꯁꯤꯀꯣ ꯑꯩ ꯍꯥꯟꯅꯒꯤ ꯃꯤ ꯃꯦꯔꯤ ꯑꯃꯈꯛꯇꯪ ꯑꯃ ꯑꯅꯤ ꯂꯩꯔꯦ ꯁꯤꯗ ꯃꯤꯅꯗꯤ ꯈꯪꯉꯝꯃꯣꯏꯕꯀꯣ ꯑꯩꯗꯤ ꯄꯣꯠ ꯑꯩꯅ ꯇꯧꯕꯗꯤ ꯑꯩꯗꯤ ꯕꯤꯖꯤꯅꯦꯁꯁꯦ ꯀꯩꯅꯣ ꯌꯥꯝ ꯇꯧꯋꯦꯕ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯗ ꯄꯣꯠ ꯀꯩꯀꯩ ꯐꯪꯒꯦꯗꯀꯣ ꯁꯤ ꯄꯣꯠ ꯆꯩꯁꯦ ꯐꯪꯉꯅꯤ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯗꯨꯀꯥꯟ ꯑꯣꯏꯅ ꯇꯧꯕ ꯃꯤꯅ ꯍꯣꯜꯁꯦꯜ ꯔꯦꯠꯇꯁꯨ ꯊꯥꯏ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯁꯨ ꯆꯥꯝꯕ ꯌꯥꯏ ꯁꯤ ꯐꯣꯇꯣ ꯆꯥꯝꯃꯝꯕꯩꯅꯦꯕ ꯃꯣꯏ ꯉꯁꯥꯏ ꯐꯣꯇꯣ ꯆꯥꯝꯕ ꯌꯥꯝ ꯍꯩꯕꯗꯤ ꯅꯠꯇꯦꯕ ꯑꯗꯣ ꯑꯩ AI ꯀꯩꯀꯩ ꯑꯥꯔꯠ ꯈꯔ ꯁꯦꯝꯖꯤꯜꯂꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯝꯃꯦꯕ ꯐꯣꯇꯣ ꯑꯗꯒꯤ ꯁꯤ ꯄ꯭ꯔꯤꯟ ꯇꯧꯕ ꯄꯥꯝꯃꯗꯤ ꯄ꯭ꯔꯤꯟ ꯇꯧꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯐꯣꯇꯣ ꯆꯥꯝꯕ ꯄ꯭ꯔꯤꯟ ꯇꯧꯕ ꯑꯗꯩꯗꯤ ꯀꯦꯁꯁꯨ ꯋꯤꯗ꯭ꯔꯣꯋꯦꯜ ꯄꯩꯁꯥꯗꯤ ꯑꯩꯉꯣꯟꯗ ꯀꯦꯁ ꯈꯔ ꯀ꯭ꯔꯟꯁ ꯑꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯨꯝ ATM ꯃꯤꯅꯤ ATMꯁꯨ ꯑꯗꯨꯝ ꯄꯥꯏꯌꯦꯕꯀꯣ ꯃꯤꯅꯤ ATMꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯐꯣꯇꯣ ꯖꯦꯔꯣꯛꯁ ꯀꯩꯀꯩ ꯂꯣꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯀ꯭ꯋꯥ ꯅꯣꯡꯕꯥꯎ ꯂꯣꯏꯅ ꯁꯤꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯌꯦꯕ ꯁꯤ ꯐꯣꯇꯣ ꯆꯥꯝꯃꯝꯕꯩꯅꯦꯕꯀꯣ ꯃꯤꯒꯤ ꯐꯣꯇꯣ ꯆꯥꯝꯃꯝꯕꯩꯅꯤ ꯑꯗꯨꯝ ꯐꯣꯇꯣꯗꯨꯁꯨ ꯆꯥꯝꯕ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯇꯥꯏꯃꯤꯡꯗꯨꯒꯤ ꯍꯧꯖꯤꯛ ꯃꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯁꯦ ꯅꯣꯏ ꯑꯗꯣꯝꯒꯤꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤꯗꯤ ꯃꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯑꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯝꯕꯗꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯑꯩꯗꯤ ꯌꯣꯜꯂꯤꯁꯦ ꯑꯩꯈꯣꯏ ꯄꯣꯠꯁꯦ ꯄꯪꯌꯣꯟ ꯌꯣꯟꯗꯦ ꯍꯥꯏꯗꯤ ꯑꯩ ꯈꯤꯇꯪ ꯇ꯭ꯔꯦꯛ ꯇꯧꯋꯦꯕꯀꯣ ꯁꯤ ꯑꯦꯞ ꯑꯃ ꯑꯩ ꯁꯤꯖꯤꯟꯅꯩꯕ ꯑꯦꯞꯁꯤꯗ ꯈꯨꯗꯝ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯋꯥ 3 ꯌꯣꯜꯂꯦ ꯈꯜꯂꯣ ꯁꯤꯗꯩꯁꯤꯗ ꯀ꯭ꯋꯥ 3 ꯑꯣꯏꯅ ꯍꯥꯞꯄꯅꯦꯕ ꯀ꯭ꯋꯥ 1 2 3 ꯁꯤꯗꯩꯗ ꯍꯥꯞꯈ꯭ꯔꯅꯦꯕ ꯑꯗꯨꯒ ꯀꯃꯥꯟ ꯁꯦꯝꯕꯁꯨ ꯀꯦꯁꯅꯤ ꯑꯗꯨꯗꯤ ꯀꯦꯁ ꯑꯣꯏꯅ ꯂꯧꯍꯧꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯗꯤ ꯑꯩ ꯂꯣꯏ ꯑꯅꯝꯕ ꯑꯞꯗꯦꯠ ꯇꯧꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯁꯤ ꯑꯦꯞꯁꯦ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒꯤ ꯁꯤꯒꯤ ꯑꯦꯞꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯅꯣ ꯑꯗꯨꯗꯤ ꯑꯦꯞꯁꯤꯗ ꯀꯔꯤ ꯈꯣꯠꯄꯅꯣ ꯑꯗꯨꯗꯤ ꯑꯩ ꯇꯞꯅ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯥ ꯇꯥꯔꯅꯦꯕ ꯑꯗꯨꯗꯤ ꯁꯦꯝꯕꯗ ꯍꯣꯠꯅꯕꯗ ꯁꯤꯗꯤ ꯖꯁ ꯏꯟꯐꯣꯔꯃꯦꯁꯟꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤ ꯁꯦꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯦꯔꯤ ꯍꯥꯄꯝꯕꯗꯣ ꯃꯦꯔꯤꯗꯣ ꯂꯣꯏꯔꯦ ꯑꯣꯜꯃꯣꯁ ꯂꯣꯏꯔꯦ ꯁꯤ ꯈꯤꯇꯪ ꯉꯥꯏꯔꯦ ꯁꯤꯁꯦ ꯍꯥꯞꯆꯤꯜꯂꯁꯤ ꯃꯔꯛꯇꯨꯗ ꯋꯥ ꯇꯞꯄ ꯈꯣꯠꯂꯣꯏ ꯂꯥꯛꯄꯩꯅꯦꯕ ꯍꯥꯞꯆꯤꯟꯂꯁꯤ ꯁꯤꯗ ꯃꯦꯔꯤ ꯑꯩꯈꯣꯏ ꯂꯣꯏ ꯍꯥꯞꯈ꯭ꯔꯦ ꯃꯦꯔꯤ ꯐꯅꯌꯥꯝ ꯍꯥꯞꯄꯝꯕꯅꯦ ꯁꯣꯝꯗ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯍꯥꯞꯄꯗꯣ ꯃꯦꯔꯤ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯁꯤꯁꯨ ꯂꯩꯔꯦ ꯃꯦꯔꯤ ꯂꯩꯔꯦ ꯑꯗꯣ ꯑꯇꯣꯞꯄ ꯕꯤꯁꯀꯨꯠ ꯈꯔ ꯑꯃ ꯍꯥꯞꯆꯤꯟꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯥꯞꯄꯔꯣꯏ ꯔꯦꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯕꯤꯁꯀꯨꯠꯀꯤꯗꯤ ꯕꯥꯎꯟꯁ ꯂꯩꯔꯦ ꯀ꯭ꯔꯦꯖꯦꯛ ꯂꯩꯔꯦ ꯅ꯭ꯌꯨꯇ꯭ꯔꯤꯆꯣꯏꯁ ꯂꯩꯔꯦ ꯀꯂꯥ ꯄꯤꯀꯦꯠꯁꯤꯗ ꯊꯝꯗꯣꯏ ꯅꯠꯇꯦꯕ ꯃꯈꯥꯒꯤꯗꯤ ꯈꯤꯇꯪ ꯍꯥꯡꯉꯤꯗꯤ ꯁꯤ ꯊꯝꯗꯣꯏꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯈꯪꯗꯗꯅ ꯃꯊꯛꯇ ꯊꯥꯔꯝꯕꯩꯅꯦꯕ ꯑꯗꯣ ꯑꯇꯣꯞꯄ ꯕꯤꯁꯀꯨꯠ ꯍꯥꯞꯆꯤꯟꯒꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤ ꯃꯦꯔꯤ ꯍꯥꯞꯄꯁꯨ ꯅꯠꯇ꯭ꯔꯒ ꯄꯥꯔꯂꯦꯖꯤ ꯂꯩ ꯃꯦꯔꯤ ꯂꯩ ꯃꯅꯨꯡꯗ ꯂꯩꯌꯦꯕ ꯁꯤꯗꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯍꯥꯞꯇꯣꯏꯅꯤ ꯃꯊꯛꯀꯤ ꯀꯦꯟꯗꯜꯒꯤ ꯁꯦꯜꯐꯁꯤꯁꯨ ꯀꯦꯟꯗꯜꯁꯤ ꯈꯤꯇꯪ ꯗꯤꯁꯐꯤꯒꯔ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯈꯪꯅꯦꯝ ꯅꯦꯝꯃꯦ ꯁꯤꯅ ꯈꯪꯋꯥꯡ ꯋꯥꯡꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯍꯧꯖꯤꯛ ꯀꯦꯟꯗꯜꯁꯦ ꯑꯆꯧꯕꯗ ꯌꯥꯝ ꯁꯤꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯤꯠꯂꯦ ꯌꯥꯝ ꯁꯤꯠꯄꯗꯤ ꯅꯠꯇꯦ ꯍꯥꯟꯅꯗꯤ ꯈꯔ ꯁꯤꯠꯂꯝꯃꯦ ꯍꯦꯛ ꯑꯍꯥꯟꯕ ꯃꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅꯗꯕ ꯇꯥꯏꯃꯤꯡꯗꯗꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯔꯤꯉꯩ ꯁꯤꯒꯤ ꯔꯦꯛꯁꯦ ꯌꯦꯡꯕꯗꯀꯣ ꯈꯤꯇꯪ ꯃꯤꯅꯁꯨ ꯃꯤꯠꯇꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯦ ꯃꯣꯠꯂꯒ ꯑꯗꯩꯗꯤ ꯏꯆꯥꯏ ꯆꯈꯥꯏ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯦꯟꯗꯜ ꯍꯧꯖꯤꯛꯇꯤꯀꯣ ꯁꯤꯒꯤ ꯗꯨꯛꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯃꯤꯅ ꯁꯥꯔꯝꯃꯦ ꯑꯗꯣ ꯃꯦꯆꯤꯟꯅ ꯁꯥꯕꯁꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯁꯤꯁꯤ ꯑꯩꯈꯣꯏ ꯇꯦꯛꯑꯒ ꯃꯇꯣꯟꯁꯤ ꯇꯦꯛꯑꯒꯀꯣ ꯆꯥꯛꯂꯛꯑ ꯃꯇꯨꯡꯗ ꯇꯦꯛꯑꯒ ꯇꯥꯔꯒ ꯆꯥꯛꯄ ꯌꯥꯎꯋꯦꯕ ꯑꯗꯨꯝꯕꯗꯨꯗꯤ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯈꯔ ꯂꯩꯇꯦꯅꯀꯣ ꯁꯤꯅ ꯑꯅꯝꯕ ꯅꯨꯡꯉꯥꯏ ꯌꯣꯟꯕꯁꯦ ꯀꯩꯁꯨ ꯁꯤꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯃꯥꯔꯖꯤꯟꯁꯨ ꯑꯗꯨꯝ ꯆꯥꯎꯕꯅꯦ ꯑꯗꯒꯤ ꯑꯩꯗꯤ ꯑꯅꯝꯕ ꯄꯦꯀꯦꯠꯁꯨ ꯂꯣꯏ ꯁꯥꯗꯣꯛꯑ ꯊꯝꯃꯦꯕ ꯁꯤ ꯀꯥꯡꯇꯛ ꯄꯦꯀꯦꯠ ꯂꯩꯔꯦ ꯃꯨꯁꯣꯔꯤꯒꯤ ꯄꯦꯀꯦꯠ ꯂꯣꯏꯈꯔꯦ ꯁꯤꯗ ꯃꯪꯒꯟꯒ ꯆꯤꯅꯤꯒ ꯊꯝꯕꯅꯦꯕ ꯁꯤ ꯃꯇꯦꯛꯁꯤꯗ ꯃꯪꯒꯟꯒ ꯆꯤꯅꯤꯒꯁꯤ ꯑꯣꯟꯕ ꯇꯟꯕꯒꯤ
ꯍꯥꯡꯉꯤꯅꯦꯕ ꯂꯩꯗꯤ ꯂꯩꯌꯦꯕ ꯆꯤꯅꯤꯗꯤ ꯂꯩꯇ꯭ꯔꯦ ꯆꯤꯅꯤ ꯂꯩꯇ꯭ꯔꯦ ꯑꯩ ꯆꯤꯅꯤ ꯍꯣꯔꯦꯟ ꯂꯧꯔꯛꯄ ꯌꯥꯅ ꯂꯩ ꯑꯗꯨꯒ ꯆꯤꯅꯤ ꯂꯩꯇ꯭ꯔꯦ ꯀꯥꯎꯋꯦ ꯑꯗꯒꯤ ꯁꯤꯗꯤ ꯃꯨꯛꯀꯤ ꯀꯦꯖꯤꯗꯤ ꯑꯩꯅ ꯁꯤꯗ ꯊꯝꯕꯅꯦꯕ ꯍꯤꯟꯖꯥꯡ ꯂꯩꯔꯝꯗꯕꯩꯅꯤ ꯑꯗꯨ ꯁꯤꯅ ꯁꯪꯒꯣꯝ ꯕꯨꯡꯁꯦ ꯁꯤ ꯁꯪꯒꯣꯝ ꯕꯨꯡ ꯃꯈꯥ ꯂꯩꯌꯦꯕꯀꯣ ꯁꯤ ꯁꯪꯒꯣꯝ ꯕꯨꯡꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗꯩ ꯕꯨꯡꯁꯦ ꯑꯩ ꯂꯣꯏ ꯍꯥꯗꯣꯛꯈ꯭ꯔꯕꯅꯦꯕ ꯑꯅꯝꯕ ꯑꯩꯗꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯄꯣꯠꯁꯦ ꯑꯗꯨꯝ ꯍꯥꯟꯗꯣꯛꯑꯦꯕ ꯍꯥꯟꯗꯣꯛ ꯊꯝꯕꯅ ꯍꯌꯦꯡ ꯇꯝꯕꯗ ꯅꯨꯡꯉꯥꯏꯑꯕ ꯑꯗꯒꯤ ꯁꯤꯅ ꯕꯦꯁꯣꯟ ꯕꯣꯔꯤ ꯁꯤ ꯃꯔꯛꯁꯤꯗ ꯃꯣꯔꯣꯛ ꯂꯩꯕꯅꯦ ꯉꯥꯔꯤ ꯉꯔꯥꯡ ꯇꯦꯁ ꯇꯧꯕꯩꯅꯦ ꯇꯣꯛꯁꯤ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯃꯇꯝꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯗꯔꯀꯥꯔ ꯂꯩꯕ ꯑꯩꯅ ꯑꯩ ꯕꯤꯖꯤꯅꯦꯁꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯜꯂꯣ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯤꯅ ꯀꯃꯥꯏꯅ ꯇꯨꯝꯒꯦ ꯑꯝꯇ ꯌꯦꯡꯕꯤꯔꯁꯦ ꯑꯩ ꯏꯆꯥ ꯇꯣꯝꯕꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅꯦ ꯌꯦꯡꯉꯣ